ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯦ ꯏꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯤꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯐꯝꯖꯔꯤꯕ ꯖꯦꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗꯩꯗ ꯁꯔꯨꯛ ꯌꯥꯕ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯈꯨꯗꯤꯡꯃꯛ ꯉꯁꯤꯒꯤ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯆꯨꯝꯕ ꯂꯥꯟꯖꯤꯟ ꯑꯗꯣ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯏ ꯉꯁꯤꯒꯤ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤ ꯗꯦꯠ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯗꯩꯗ ꯆꯦꯟꯅꯔꯤꯕ ꯄꯥꯔꯁꯣꯅꯦꯜ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ FIR ꯄꯥꯟꯕꯤꯌꯨ ꯑꯗꯨꯒ ꯖꯨꯗꯤꯁꯤꯌꯦꯜ ꯖꯁꯇꯤꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ मागी वीडियो पोस्टमार्टम की वीडियो रिपोर्ट अदु प्रो फॉर्मेट जेसीद अथुबा मतमदा सिनबियु अदुगा मखा तारको ओइना हौजी पुंसी से आंगांग यामना आंगांग ओइरिबा पुंसी तंखाय मौ चनबा हौरको दंगाइबनि मागी नुपि पिरिबा मसा सही ओगानि आंगांग पिरिबा मसा सिन लेहोबनिना मागी फंगम तोपा कंपेंसेशन सिंबा पुनमक्सिंग अदो मरि लेंगबा सिंगदि फंगनबियु हाइबे सिंबा असिगुंबकी ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯇ꯭ꯔꯒꯗꯤ ꯂꯩꯔꯤꯕ ꯁꯪꯁꯊꯥꯟ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯕꯦꯜ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯀꯤ ꯂꯩꯔꯤꯕ ꯁꯪꯁꯊꯥꯟ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯧꯗꯅ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯕꯤꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯣꯠꯅꯃꯤꯟꯅꯁꯤ